ꯈꯨꯔꯨꯝꯖꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯍꯨꯌꯦꯜ ꯂꯝꯄꯥꯎ ꯑꯃꯗꯤ ꯅꯍꯥꯔꯣꯟꯒꯤ ꯊꯧꯗꯥꯡꯒꯤ ꯏꯗꯤꯇꯔꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯄꯥꯊꯣꯛꯆꯔꯤ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ 6 ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯕ ꯐꯥꯎꯕ ꯊꯥꯗꯣꯔꯛꯈꯤꯗ꯭ꯔꯦ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯂꯩꯉꯥꯛꯅ ꯇꯦꯛꯆꯥꯛ ꯄꯨꯒꯗꯕꯅꯤ ꯑꯁꯥꯡ ꯊꯥ ꯑꯁꯤꯒꯤ 18ꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅ꯭ꯌꯨ ꯀꯩꯊꯦꯜꯃꯥꯟꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯀꯣꯠꯂꯦꯟ ꯑꯃꯁꯨꯡ ꯀꯣꯠꯖꯤꯝꯗ ꯂꯣꯟꯅꯕ ꯃꯐꯝ ꯑꯃꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯄꯨ ꯑꯃꯅ ꯆꯠꯊꯕ ꯑꯣꯏꯒꯅꯤ ꯊꯥꯖꯕ ꯑꯦꯝꯕꯨꯁꯇ ꯊꯥꯗꯧ ꯆꯔꯆ ꯂꯤꯗꯔ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗꯕ ꯑꯃꯁꯨꯡ ꯑꯇꯣꯞꯄ 4ꯅ ꯁꯣꯛꯈꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯆꯝꯁꯤꯡ ꯐꯥꯖꯤꯟ ꯄꯨꯁꯤꯟꯗꯨꯅ ꯊꯝꯅꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯄꯨꯟꯅ ꯃꯤꯑꯣꯏ 19 ꯊꯥꯗꯣꯛꯈ꯭ꯔꯕ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯆꯝ 6ꯇꯤ ꯉꯁꯤ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯛꯂꯕ ꯐꯥꯎꯕꯗ ꯊꯥꯗꯣꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯈꯣꯏ 6 ꯌꯥꯎꯅ ꯀꯣꯁꯥ ꯈꯨꯜ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤꯅ ꯆꯤꯡꯕ ꯃꯐꯝꯁꯤꯡꯗꯒꯤ ꯆꯍꯤ 2 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨꯡ ꯃꯁꯥꯒꯤ ꯆꯍꯤ 92 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 19 ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯀꯣꯟꯁꯥ ꯈꯨꯜ ꯚꯤꯂꯦꯖꯀꯤ ꯆꯤꯌꯔꯃꯦꯟ ꯗꯤ ꯑꯗꯥꯝ ꯂꯤꯌꯥꯡꯃꯩ ꯆꯍꯤ 39ꯅ ꯊꯥ ꯑꯁꯤꯒꯤ 14ꯗ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠ ꯑꯃ ꯐꯥꯏꯜ ꯇꯧꯈꯤꯕꯅꯤ ꯅꯥꯒꯥ ꯃꯤꯆꯝ 19 ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯣꯇꯣ ꯔꯤꯛꯁꯣ MN01 Y3570 ꯃꯣꯇꯣꯔꯁꯥꯏꯀꯜ AS 04W 5917 कार MN05 A7501 ꯑꯃꯁꯨꯡ ꯑꯣꯇꯣ ꯔꯤꯛꯁꯣ AS 11CC 7414 ꯁꯨ ꯐꯥꯖꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯄꯥꯏꯕ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡꯕꯨ ꯂꯧꯁꯤꯟꯈꯤ ꯃꯤꯑꯣꯏ 19 ꯑꯁꯤ ꯂꯩꯂꯣꯟ ꯕꯥꯏꯐꯩ ꯈꯨꯜꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯒꯥꯔꯤꯁꯤꯡ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗꯒꯤ ꯈꯥꯝꯂꯒ ꯒꯥꯔꯤꯗꯒꯤ ꯆꯤꯡꯊꯗꯨꯅ ꯐꯨ ꯆꯩꯔꯕ ꯃꯇꯨꯡꯗ ꯐꯥꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯋꯥꯀꯠꯈꯤꯕꯅꯤ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯐꯨꯔꯨꯞ की मियोई खरसु फाजिनकी हाइबा थौदोकसिंग थोलकपदगी फुरुप अनिमकी एपिक्स बॉडी सिंगना पाव फाउनरबा मतुंगदा ngarang फावबदा नाकल अनिमकना फाजिनदुना थमनरकपगी मनुंगदगी मियोई 13 थादोकनरक raga naga furuki mioi taruk asidi ngasi fawba thadorachabani hairi thodok asigi matangda changsilakpa khongjanggi mari leinana indigenous people forum manipur gi advisor ke asangna fongdokhibada kuki terrorist singna naga micham taruk thadoractaba numit mari ni suraba fawba state langna fariba mioi sing asigi mathakta action lokhatpa ngamdabasi ikainingai ni karigomba mioi taruk asida fatanuda thoklaglabadi masigi tekchak pumba manipur laingakna pugadabani haiki कुकी टेररिस्ट सिंगना मिचम 19 फाजिनखिबगी मनुंगदा नागा नुपी 12 थादोरकपा नतना लेमहौरिबा 3 हौजिक फावबा थादोरक्तबदी नागागी लुप कयाना मखोइबु टेक्ता कायदना थादोखनबियु हाइरदुना ngasi मखल खुलगी गेट मा चंगफमदा चंगसिनखिबा वाकत खोंजंगदा सरुक याखिबा असलांका साना मखाताना हाय लमदम सिदा अतात अखाम लेतना हानिंगबा मतमदा मी पंहाता हाटपगी थबक चथरकपा हौजिकसु लेप्ट्री मखोयगी मथक्ता मणिपुर अमदी इंडिया लेंगाकना करिसु तौबा ngamdana कुकी नार्कोटिक टेररिस्ट सिंगबु योखत्तुना थमलकपा असि खुदक्ता लेप्ट्रबदी तंबा ngamdaba थौदोक कया थोलकपा याय मसिदा नत्तना टोलो पीदुना थमलिबा सेंट्रल फोर्स सिंगना मिचम मियाम ngakpa ngamloidaba ओइरबदी लमदम असिगी चपीक्रो मियाम पुन्ना मणिपुर ngakcharage हाइखि महाना मखाताना हाय कोटलैंड अमदी कोटजिम गी थौदोक्ता लैखिद्रबा सिंगी मफमदा नुंगाइतबा फोंदोकली अदुबु मदुगी दमक मिचम फारगा ओट नैबदी हेनमली नुपी अंगांगदा खुद थाबा खुल मई थाबगी थबक चथरिबा कुकी टेररिस्ट सिंगी मथक्ता लैंगांगना एक्शन लौखटपा ngamdriba karigino hangki ing tappa purake hairabadi terrorist sing faduna लैंगांगना एक्शन लौखटपम थोई terrorist की थौ चथरिबा सिंगी मथक्ता लौखटफम थोकपा एक्शन लौखटपा ngamdaba singna लैंगांगनासु मिचम मियाम ओट नैबदा यावरब्रा हंकी असिगुंबा थवंग चथरिबा सिंगी मथक्ता अखोय अमता ओइना यलहौ फुरुप पुनसिंदुना लेमिनबना अफबा खोंथांग ओइगनी मिचम मियाम ngakpa ngamdaba terrorist singi mathakta action lawkhatpa ngamdaba sing ikainingai amasung justice laitre takpani haiki yelhau furup sing thafaba oidre haiba tabani maram asina karigomba manipur lengakna kuki terrorist singna fazinduna thamliba micham 3 asida fatanungda tholakpa matamda lemna amata tharoi khundaminariba furup sing nungsi chanana hingminaba pami adubu fatanungda tholaklabadi madugi tekchak pumba lengakna pugadabani hainasu asangka sarna fongdoki
कुकी इन्फी के सटडाउन नेशनल हाईवे 02 दा गाड़ी चौंगा लोम इम्फाल चंगलकपा यादना पंदुना लैरे कुकी इन्फी मनपुर ना खंगहौदना मे 13 दगी सटडाउन लौथोखिबना मरम ओइरगा नेशनल हाईवे 02 की सेनापति डिस्ट्रिक्ट की खोंगनेम अमदी टी खुलेन की मरकता ट्रक चहुम रोम याउना बस अमदी विंगर पुन्ना गाड़ी चौंगा की मथकता इम्फाल दा चंगलकपा यादना पंदुना लैरे हाइरे सटडाउन असिना मरम ओइरगा नेशनल हाईवे परिंग असिदा सेंट्रल सिक्योरिटी फोर्स की गाड़ी नतना खुदिंगमक की गाड़ी चेनबा लेप्तुना लैरी खोंजंग असिना मरम ओइरगा लंबी द ड्राइवर सिंह पैसेंजर सिंह अमदी ट्रांसपोर्ट वर्कर कया नुमित मरी निलोम पंदुना लैरकपा असिदा खुदोंग चादबा कया मायोकनरे हेना नुंगनांगलिबदी कुकी इनपी मनपुर की माइकैदगी नागा सिंहना फाजिंखिबा कुकी मिचम मसिंग सुना थादोरक्ते हाइदुना सटडाउन की खोंजंग अतोप नुमित निनिगा अमगा सांगदोखिबा असिनी मशीना मरम ओइरगा करंबा मतमदा इम्फाल द गाड़ी सिंह चंगलकपा यागदगे हाइबा खंगदना पैसेंजर कया लंबीदा अहिंग यारेक्तुना अवाबा खांगलगा लैरे ट्रक सिंह अमदी ट्रांसपोर्ट वर्कर सिंह की ओइनसु गाड़ी दा हापतुना पुरकपा अचा अथक सिंह थकनबा इसिंग लोशिलकपा खोंहाम खुदहामना चिंबगी मतंगदा खुदोंचादबा कया अमा मायोकनबा हौरे लंबी असिदा बस अमदी विंगरना चिंबा तोंगदुना लाकपा पैसेंजर सिंह की मरकता चाही यामलबा पैसेंजर खरदी हेना खुदोंचादबा मायोकनरे ट्रांसपोर्ट अथॉरिटी सिंह की माइकैदगी लंबीदा अपनबा थोक्तुना लैबा असि मखा असुम सांगथरकलगदी खुदोंचादबा कया मायोकनरकपा याय अथॉरिटी की माइकैदगी अथुबदा मतेंग पांगबिनबा लोइनना लैंगाकना मिटिंग चंगबिनबा पैसेंजर सिंह अमदी पंदुना लैरिबा गाड़ी सिंह असोय अंगाम याउदना इम्फालदा चंगलकपा यानबा थौरांग अमा सिनबियु हाइरि मरक असिदा कुकी इनपी मनपुर की माइकैदगी इरांग नुमिता हौरगा पुंग 9 की सटडाउन अमगा लाउथोखरे लोइनना नागा सिंह की मखुत्ता फाजिंदुना लैरिबा कुकी मिचम 13 थादोक्तबगी मायोक्ता सटडाउन असि मखा चथखिबनी मखा ताना कुकी लुप असिना मणिपुर लेंगा की माइकैदगी मिचम सिंह थादोक्नबा मतिक चाबा खोंथांग लौखटपिदे हाइना पेंदबसु फोंदोरकनी कोइचे औसुकी मतिक याना वारे इकोनॉमिक मंगानी सुरे सिदा लेबसे चाना थनंगागी मरुवेना चाना थनबा लेते होजे सरकारना करिगुमा मियंग बियंग बिदे चलिबा स्कोटसो स्कोटमा करिगुमा मजु तबिबा लेते हजिक चानबा थकनबा अदगी मपान पन थोकम हबिजबि हेनातना करिगुम तैते सिदा अदना इको याना वारे पैसेंजर सिंजियो चफम लेतेदना होजे मखोन चखिबा खरा नत्रगा कोइरे चखिबा खरा समाइन तौरगा याना वारे खो अदना यारगदि सरकारना खितंग मतेंग तबिनबा अपील तौजरे लैगिद्रबा महोय अहुम दगसु इको नुवाइतबा फोंदोकचरी अदना होजे याना इको मरुवेना कैनोद चान थनंगैगिनि तसेंग इको लेदे गाड़ी ड्राइवर याना वारे होजे मपान पन तो फुंब लेते इसिंग लोफुंब लेते चाना थनबा करिगुम लेते चेंग केजी द रुपा 130 पीरे आलू केजी द रुपा 40 पीरे ड्राइवर खोदी पैसा लेते क्रमेन तौगने से अखोय पुगद्र पुबिरो पुरो हेरगा अदम सिदा अखोय सिरगा लेबदुम अदम तौब तारे सीएम न नेशनल स्पोर्ट यूनिवर्सिटी की फिवम यंगसिनखरे प्राइम मिनिस्टर न लमदम सिगी सानारोय सिंबु चौखनबा मणिपुर दा एनएसयू लिंखलकपसी थागतनिंगाइनी सीएम मणिपुर के चीफ मिनिस्टर युमनाम खेमचाना इम्फाल वेस्ट डिस्ट्रिक्ट के मनुंग चन्ना लैवा कोटुक्ता संगतलिबा नेशनल स्पोर्ट यूनिवर्सिटी दा हकथेंगना चत्तुना यूनिवर्सिटी असिगी सेंगत छागतपगी थबक सिंह हकथेंगना यंगसिनख्रे लैबाक असिगी प्राइम मिनिस्टर नरेंद्र मोदी न लमदम सिगी सानारोय सिंहबु चौखतनबा इंडिया दा इहान हानबा ओइना एनएसयू मणिपुर दा लिंखलकपा असिगी दमकता प्राइम मिनिस्टर बु थागतनिंगाई हाइना चेक्सिन खोंगचत अदुगा मरी लेना चीफ मिनिस्टर वाई खेमचाना फोंदोकी चीफ मिनिस्टर की यंगशिन खोंगचत अदुदा यूनिवर्सिटी असिगी नौना वाइस सेक्टर ओइना अपॉइंट तौरख्रबा बीएसएफ की फॉर्मर डायरेक्टर जनरल अमदी यूनिवर्सिटी असिगी सीनियर ऑफिशियल कयाना चीफ मिनिस्टर बु हराउ तयामना ओकी चीफ मिनिस्टर की खोंगचत अदुगा इरोइना यूनिवर्सिटी असिदा हौजिक सेंगत छागलिबा डिपार्टमेंट वर्क सिंग अदुगा मरी लेना रिव्यू मीटिंग पांगथोक्तुना यूनिवर्सिटी असि मतिंग लेबा यूनिवर्सिटी अमा ओइनबा अमदी डिपार्टमेंट वर्कर सिंग अथुबदा लोशिनबा खनहंखरी सीएम न चेयर लौदना पांगथोकिबा रिव्यू मीटिंग अदुदा हौजिक यूनिवर्सिटी असिगी सेंगत छागतपगी थबक तौरिबा नेशनल बिल्डिंग कंस्ट्रक्शन कोऑपरेशन लिमिटेड के ऑफिशियल सिंगना यूनिवर्सिटी असिदा सेंगत छागतपगी थबक सिंग पाइखतलिबा अदुगी मतंगदा संदोकना ताकी ऑफिशियल सिंग अदुना फोंदोरकपगी मतुंग इना कैंपस असिदा फेट लिस्ट रेसिडेंशियल यूनिट हुमफु लेगनी मसिगी मथक्ता ग्राउंड अमसुंग फास्ट फ्लोर दा तोंगान मल्टीपर्पज स्पोर्ट हॉल सिंग लेगनी हाइना चीफ मिनिस्टर दा पाउदंकी
khongchat aduga mari leinana paumi singna hangba wahangi paukum piraduna CM na hai Manipur gumba sport ki power house ama oiriba state amada leibak asigi ihan hana NSB linkhatpada Manipur bu khanbirakpa asimak Prime Minister bu Tagatli ngasigi yengshin khongchat aduda MLA Dingo MLA T Robinro Infal West ki DC amadi atopa official kyasu saru yakhi Lanfam da Sizinaba Jihadi Drug India da Hanba Oina NCV na Fare Operation Raceville gi Saruk Ama Oina Narcotics Control Bureau na Gujarat ki Mandrapot Amasung Delhi gi Navsalai area dagi Lupa Crore Chamaga Marifuni Toirongi Oigadava Jihadi Drug Haina Khangnaba Keftagol Tablet Kaya Fagat Pangamle Hairi Jihadi Drug Natraga Lairaba Singi Koken haina khangnaba drug makhal asi India da ahanba oina fabani hairiba drug makhal asi lan thokliba mafam singda amasung conflict thokliba mafam da extreme network amasung crime syndicate sing saugatuna lona yadaba thabak thoram kaya tawhanbada sizinabani drug makhal asi India da ahanba oina fakibada maikai kaya dagi nunangba phongdoraki Union Home Minister Amit Shahana social media da thagatpa post amada drug free oiba leibak ama ohenna bagi pandamda ngasisu modi lengang na khongfam chet na lepli jihadi drug India da ahan ba oina faba ngambasi drug free ohenna ba cheksilakpa khongthangi achoba mai pakpa amani drug asi leibak singdagi pusilakhiba Syria macha amasung fare haina lauthoki jihadi drug asi Syria amasung West Asia gi tongan ba mafamda matam Sangna lan conflict thoktuna lairiba mafam singda extremist sawatnaba sizinabani Syria civil war gi matamda Islamic State terrorist na drug makhal asibu militant singda khusinaduna matam sangna lanfamda active oina leihali hairi jihadi drug asi sizinaba matamda miyoi adu matam changna tumdaba ngami masida natana aram khorangba amasung awaba pohandabaga loinana drug sizinariba miyoi aduda akiba haibasi sunglai leite hari jihadi drug asi matam changna amasung toina sizinaraklabadi sizinariba miyoi adugi lamchat sajat fawba honlaktuna asuki matik violence oiba mawong matau utkanba amasung mathong maram khangdana akai atoi thohaningbagi apamba fawba pohalle hairi United Nations jihadi drug asi UN Convention on Psychotropic Substances ki Schedule 2 gi makhada thamkhrabani Geography gi natraga puwari gi saruk oiningbra haibadu Pakistan munna khantaba fai Army Chief India Army Chief General Divyedina Pakistan da akanba section wa thamladuna karigumba Pakistan makhatana makhoigi leibakta terrorist singbu changjafam piduna thamlaga India da target tawduna attack chathalaklabadi India na kaidongda tumina leithokloi Pakistan haibasi malemgi geography gi saruk ama oina leihaningbra natraga puwari gi sarukta tinhaningbra haibadu Pakistan munna khanthaba fai haina phongdokre General Divyedina Thamkiba Cheksin wa asi mamang chahida Indiana Operation Sindur chathaba matamda Pakistan da thamkiba Cheksin wa sing adugi makha tarakpada khwaidagi akanba wafamni haina launari mamang chahida India gi Defense Minister Rajnath Singh na karigumba Pakistan sagatpa terrorist sing natraga military na Strategic reason da changsinduna lam khopchinaba honaraklabadi India na pirakpa pakhumda Pakistan ge geography amasung puwari ge punghong hongani haina section wa thamkibani India Pakistan ge ngamkhai paring da laiva strategic reason asigi matangda leibak anina ungkhatna bagi changsu hengalakpa yai July amadagi class 9 amasung 10 da CBSE na loan ahum gi kanglon hogdokre Central Board of Secondary Education ngasi lauthokiba matung ina class 9 amasung 10 gi mahairoi singi language study da achoba ahongba ama lairagani National Education Policy NEP 2020 gi paringa manana
academic section 2026 amadi 2027 gi oina class 9 dagi hauraga mahairoi singna lon ahum tambagi kanglon July amadagi chatnaba hauragani haina laukthokre. National Council of Educational Research and Training NCERT nagi curriculum gi matung ina class 9 da Ning changadaba mahairoi singna lon ahum tamgadabani madugi manungda ani amadi India gi lon oigadabani hairi. CBSE na fongdorakpagi matung inna warep asi NEP 2020 amasung National Curriculum Framework for School Education 2023 gi kangun sing aduga manana chatnarakpani. Board asina anauba NCERT gi curriculum gi manungda R1 R2 amasung R3 haina lon ahum asi haugadawribani. Board na sandokladuna mahairoi amana foreign language ama ahum suba lon oina lauba yabage khudong chaba lai aduga atopa ani aduna India gi lon oigadabani. Masida sumatna foreign language asi additional oiva for suba lon oina su lauba yai haina CBSE gi maikai dagi fongdorakli. Examination gi pressure mahairoi singda hanthana bagi dama class 10 da ahum suba lon gi examination lairoi haina su board asina fongdorakli. Masa gi school sing aduna internet assignment piraga ahum suba lon adugi certificate pigadawi. Karigumba ojama sing walaklagana atopa subject takliba amadi India gi lon da hena khangba oja singi mateng lauba yagadawri. Loshilakpada international news pathok chari. Kogoda Ebola gi laichatna sihan kiba migi masing marifu yaukre case masing chaniga nifu taruk thengnakre. Democratic Republic of Congo DR Congo gi nompok thangba Ituri province ta nauna sandorakhiba Ebola gi laichatna miyoi marifu sihan kre haina Africa gi makok thangba health agency amana fongdorakre. Africa Centre for Disease Control and Prevention high gold mining town ama oiriba Mongwalu amasung Ramparada Ebola gi case machine chanigani futaruk thengnaki hari. DR Congo dagi sandorakhiba laichat asina Uganda dasu miyoi ama haukiba iraida sihankre haina official singna fongdokibaga loinana masagi chahi 58 suraba miyoi adu test tawbada positive oiba thengnakibani. Sekmi singdagi sandorakhiba laina asi DR Congo da ahanba oina 1976 da thengnarakibani. Handak sandorakhiba laichat asina laibak aduda tara tarerak subani hairi. Miyoibagi fruit singi haktengnana sokna samnaru badagi laina asi amadagi amada sandokpaga loinana ka hena I thokpa amadi organ failure oiduna miyoi amabu sihali. Laina asigi ahanba symptom da laihau hauba muscle pain tauba hakchang sontaba kok chikpa khanau mareng chatpa madugi matungda orba khong hambana chingba sing ulai. World Health Organization na Ebola laichat thengnabagi chap chaba hidak hauzik fawba laichui haina fongdokhibaga loinana sibagi chang asi chada 50 rom oheli haiki laichat asigi ahanba test laibaki konung Kinshasa Laiva Institute National the Rescue Biomedical da pangthokhibaga loinana sample kul lauduna chayeng tawkhibada tara humdoi virus asi laire haiba khangba ngamki. DR Congo gi Ministry of Health and National Public Institution gi matung ina INRV da test pangthokhiba adu virus asigi test masak khangdoknari hairi. Miyoi mari fu sikibagi manungda maridi left na confirm oire haina fongdoraki haina su Africa CDC na thamlaki. Laichat asi Isturigi provincial capital Bunyada makhata na sandorakpagi chingnaba lei amasung laboratory na laichat asigi makhata ba state ki result da pirak pangainari. Taiwan na masa matomta maning makha tamba laibakni haina laukthok chakre. China gi konung Beijing da US President Donald Trump amasung Xi Jinping ga awangba thaki mifam pangthok tuna unakraba matung ithak laibak ama oiriba Taiwan na maning makha tamba laibakni haina laukthokpabu President Trump na chection warol thamkraba matungda Taiwan na masa matomta kanamata gi makha Mikha pondana maning makha tamba laibakni haina laukthok chakre. Beijing da President Xi Jinping ga unakraba matungda President Trump na fongdokhibada
Warol amada China gi luchingba Xi Jinping na Taiwan gi mathakta lan tawba pamde Taiwan na maning makha tamne haina phongdokhibadu hena sathiba maikai amada purakpagi oithokpa lei haiki US na mal chamapan supna changa lapna atopa unkhatnaba ama mathau tadre haina President Trump na phongdokhi US President Donald Trump na phongdokhibada warol sing asina US na Taiwan gi mathakta thamlamba thokshil kaya Hongdokhiba yabagi oithokpasu lei Taiwan gi thawdok wathoksing asina China amasung United States ki marakta unkhatnabagi machak ama ohengadore hainasu President Trump na phongdokhi Taiwan gi Foreign Minister na thamrakpa warol amada leibak asi maning makha tamba amasung democracy chatpa leibak ni leibak asi People Republic of China gi makha da leite haiki Ministry asina Taiwan da US ki 𝐋𝐢𝐯𝐞 𝐍𝐞𝐰𝐬 Washington gi Security Commitment gi matung innani haiki US President Donald Trump na China gi khongchat loiraduna Fox News da phongdokhiba warol amada kanagumba amabu maning makha tamre haina lauthorakpada US na yengshinde leibak asina mal chamapan supna changa lapna lan sokna na bagi wakhalon leite haina su phongdokhi Level gi ceasefire numit nimfu mangani sangdokre US President Donald Trump ki pautak matung ina Israel amasung level gi marakta thamnarakhiba ceasefire numit nimfu mangani sangdokpada yanakre haina US State Department na phongdokre State Department ki wangangloi Tommy Pigagot na phongdokhiba warol amada mamang thagi tarak-tarukta leibak ani gi marakta khut thoknaba leppada yanakhiba adu makhata na numit nimfu mangani sangdok lagani hairi numit nimfu mangani khut thoknaba leppada leibak ani na yanakhiba adu aphaba khongthangni hainasu State Department na sinthaki haukiba sangolsen amasung iraida Israel amasung level gi luchingba singna Washington da ingtappagi wari sanakhiba adu mahai yanakhi hainasu State Department na sintharakhi US amasung Iralga muknaringaida Israel na level da landakhiba matam adudagi hauduna US President Donald Trump na mamang thagi tarak-tarukta level na amasung Israel gi marakta ceasefire thamnaduna imunai mutanaba lepnaba khanghankhibani mathang thagi ani amasung ahumda leibak ani gi marakta political gi oiba yanaba sing amuk hanna chathanaba thorang tawre hainasu State Department ki wangangloi Tommy Pigagot na phongdokre tha asigi kunmapanda US ki Pentagon da leiba adugi lanmi gi luchingba singna tongan ba security rank ki warisu sanaragani haina State Department ki wangangloi asina makha tarakli State Department official na thamlakhiba warol amada leibak anina numit nimfu mangani gi ceasefire sangdokna ba yanakhiba aduda State Department Counselor Michael Nidramsu Sarukyaki hairi matang sida Northeast window na sandokchaba numidang wairamgi manipuri paulo shinjari mideng tabiriba punamapu amuk hanna khuramjari Sparkle Educational Service ki Career Counselor ki Female amasung Male ki ahangba post ani kauri Educational Qualification MBA loiba oigadabani Fresher amasung Experience leiraba miyoisingna apply tawbiba yagani Hena akupa marol ki damak 7005-063196 na jagana 9366230077 da contact tawbirao na jagana aikoigi office Sparkle Educational Service 2nd floor Northeast Window TV Building Hata New Tekon Road Imphal East Manipur da lengsin birao